District Tekcham Da Leiba Social Development Athletic Union SDAU Lingkhatkhiba Chahi Yankhai Humdoi SURAKPAGA LOINANA Golden Jubilee gi THOURAM PANGTHOKKHRE Tekcham High School Ground da ngasi PANGTHOKKHIBA Golden Jubilee gi THOURAM maduda SDO Thoubal Arvin Hanglem IAS na athoiba mitunglen SDAU Tekcham gi President Maihobam Lokendro Singh na THOURAM mapu manipur lenga ki Social Welfare Department ki Deputy Director Langpok Lakpam Daneswar Singh amadi Tekcham GP gi Chairperson Langpok Lakpam Ongbi Damayenti Devi Anina Akhanaba Mitunglen Singh Oina Saruk Yaki THOURAM aduda Union asi ki thau puramba Laikhidraba Singhi photo da Lai Sukatpaga Loinana Laikhidraba athoba Singda ikai khumnaba utpo oina minute ani tumina leptuna ikai khumnaba utki THOURAM adugi saruk ama oina national amadi international level da mana lawraktuna lamdam asigi mingchat purakhraba amadi Lairik Fabagi Khangatlaba Mahairoi Singda mana piduna ikai khumnaba utpaga loinana pukning thawgatki athoiba mitunglen gi warolda Arvin Hanglem IAS na hai ngasigi sanaroi amadi Mahairoi Singh asina lamdam asigi tungi laibak lepka dauribani makoibu pandam ama thamlaga madubu fangnaba hotnahanba mathautai hotbu hotnarabadi pandam adu soidana fangani haiki panbayai THOURAM adugi manungchanna union asigi thabak THOURAM singi matang yauba booklet amasu phongki Hero sing so the supame adagi huji 10 12 pass out to khrabanga myam na khoina any line chatting ba career gi matang da boiro exam thabagi matang da boiro adagi exam gi tactics boiro thabada any guidance kum belonging boiri ai office ta kemta ikai hangobi tokdana anytime matam amheta da lao thong lao na hangi nayaba moina nabung amoina khanduna harau na wari batai toroga dada sina kamai tobano cham wahang oi bi akhoi mina sibu wahang si wahang ba mathau tabra si hangraga dei se pange kaina khangedra adu ma kemta khanda bi de cham na ko pongning yam sengna ai smaina tawgi khanbani ai ju dada tawna UPSC civil services examination thage khali or natraga ai medical line chaningi mapalam da tamning